ngasi phone ki basi phone sing digi maru ebi I pauk sing khonga saraga Manipur top channel gi maike digi myamna thamjagi ahan bada Manipuri Pailot M Sandif na Ukraine Panduna Leirak pu India macha kya Purakhre Russia na Ukraine landabana maram oiraga Ukraine Leirak pu India macha kya Manipuri macha Pailot mutum Sandif na lebasi gi khwai digi chawba military transport plane C-17 Globemaster paiduna India tamna Purakhre Ukraine gi yumthangnaba Romania, Poland, Slovakia amasum Hungary na singbada lanjelaktuna leirakpa India masa singbu India gi awangpok sidaida leiriba Manipur gumlaba piklaba state amadigi India gi sawraba thodang yaba phangbada yamna sakthokjaba musu nungaiba phawi amasum yamna waba misani adubu awaba taraba mi singna aikhoi ubada momon nokpada ubada awaba kawi haina akhanaba wari sanabra thawbal kyam sipaidagi Swak Wadron leader Pailot mutum Sandipna pokna funa fungdorakli India government ki mission Ganga si Russia Ukraine lana maram oiraga yumthangna balewak singda senthokhtuna leiriba India masa singbu India tamna purakna bagi mission amani mission asida makna lokhiba thawdangi matangna wari lireduna Sandipna hai handaki mission asida maki flight C-17 Globemaster na Romania, Poland and Slovakia sakya amasung khongsat adu yamna wai adubu Panduna Leiramba Mahairoi singna aikhogi plane de hek ka khalakpada maithongda momonopadu ubada aikhogi awab khuding makawki masi lebak kidamak thabak tawbagi nungaibaduni Slovakia gi khongsat Union Minister Kiren Rijuju leiramki khongsat asida khwaidagi singthani oiba ma hairagadi mission sibu lusingliba Union Minister Kiren Rijuju awangnupuki Arunachal Pradesh tagini amasum Slovakia de India ki ambassador oiriba sina Mizoram dagini adugo mahakna Manipur dagini Mizoram dagi ambassador aduna mahakpu ubada kadai dagi no hangki mahakna Manipur dagini haki awanungpo state dagi makhoi uhum leiba ki luraba tanpam amada punna thawdang yaminabada yam nungaiba phawi haina Mizoram gi ambassador sinasu phongdoraki haina Pailot samdina pawdamlakli Sandif na hai mission Ganga gi aroiba mission asi Poland oiki amasung khwaidagi wabusu mission asin oiki Mafamadura Union Minister Retired General BK Singhana mission asi lusingki India masa ama nungmaina panbadagi mahak ukhinaba ngaibada pung mapalom airport leki Mafamadura tumbasu yadabana adumak leki ma khudong thiningai oidre haibadagi makhatana border cross torokpa mahairoi kharasu ngaiduna purakhi khongsat aduda General BK Singhasu cockpit famduna puna laki khongsat adu puna pung kuntragani pan nifurom sangki pangthokiba mission adu challenging oiba ngaktani pangthokiba mission adu leba amagi oina thunglaraga hayeng amuk satpana hakchang yamna waki adu wasigumba mission asi toine satpana aidi nungaiba phawi maramdi defense ta changlakliba si leba asigi thabak tawge habani tasengna singnaba tanfam amada sangsinba mission asi lamjingba phangbada nungaiba phawi haina Sandipna phongdorakli Pailot Sandipna atopa mission sing ningsing laduna hai makna leba ki damak thawdang yari basi handaki asina ahanba nate mamang arupa tanfam kya das asoba thawdang lokre maki ahanba mission asi covid second wave ki matamna oxygen tanker lawna bagi dama Germany da anira UK Oman Indonesia masum Egypt kya raksaki India dagi Germany yawda pung taraga mathoi taraga nithoi fawbu sangi duty cycle manungda tumba phangde aduna maram oiraga body cycle da akai balaki time zone cross torakpana hakchang da tumba sabada akai kya lakhi amsum pilot amana thamada paigedaba pung asi khwaidigi yamna pung samani adubu aidi pung samasi numit taraga mathoini da paiki madugi matung Afghanistan da Taliban yi wathok lakpa matamda Kabul da NOD gi mission changki hainasu Sandipna phongdorakli makna thawdang lokiba akhanaba mission singi manungda COVID second wave ta Manipur gi dama C-17 Globemaster state asida pairaktuna state asiki dama medicine oxygen amadi atai polam kya puraktuna miyam gi seva ta bo phangki basima yamna nungai phawi aigi plane asigi khwaidigi maruibedi asoba mission kaya da masi hana sijina basini ma ki plane asina state asida ohumlak pairaktuna miyam gi damak thawdang lokhi haina su makna makhataki ma karamna horakkibagi haibigi matangda Pailot Sandipna hai mak thawbal kyam sipaidagini amasum leibana thawbal bazar dagini imagi mapam ipugi yumda leirakpani thawbal Anandpurni school na mak ki mapung oiba khongawi school asida ma class 6 fawa tamduna ahanba position phanglaki English anida Sainik school
entrance pass tawki Manipur medium digi English medium da lakpada khudong sa ta kya me unaki mark Sainik School Imphal gi English singani ge tereta pass tawbani maki mama apokpa madawdu retired school teacher ne makna Sandip ki career sembar asabu thodang lokhi Sainik School Imphal tamlingai Shivaji House ki captain oiduna house trophy fangki masigi mamangna Shivaji House asi trophy amukta fangkidri haujiksu fangbuki pautadri mang isai yamna pamje du Thobal gi group captain Thoksong ki career khanglubada pilot oining lakhibani amasuma NDA khalaba matung sai ahum training tokki matungda Lima squadron da tha taruk leiduni English singani ga taragani thoida pass out tokki maphamasi da English singamaga samapan humpuda sizinaramba Ebro aircraft plane training tawki masigi matungda Barod Air Force Station da sahi 4.6 posting lekhi amasum Baroda da sada humpu flying training taraki yamna liba aircraft ama pai bhaibasi arubani masida digital amata yaude masigi matungna Delhi gi Palam Air Force Station da posting lakhi Indian Air Force ki khwaidigi chawba transport plane C-17 Glowmaster gi training thaum phangki English ngani ga taraga mapandegi full fledged pilot oina posting tarakhibani hainasu Sandip na phongdorakli makha satarapu oina masum loshilakpu oina to papaw mana Ukraine attack ta Donetsk region na miyoi taraga taruk sikri asobo Ukraine gi city sing paisilaba yai Kremlin Moscow gi military na makhoi gi nungsupka misang oikraba yumthangnaba Ukraine gi asobo city kayamarum tamna sangsilakhiba loinana leba adugi asobo city sing makhoi gi makhara thamnaba haujiksu hotnaraba yai haina ningthokaba numitta Kremlin na phongdokhre asobo city sing da khudakti attack toba tarabadi misam sing siba masing yamna yamgani haibigi maramdagi Russia gi president Vladimir Putin na adugumba attack ama tawdanaba order tawkhre haina su Kremlin gi wangangloi Dmitry Peskov na permission na phongdokhre adumoina ma ayamana mapung fana hana na question duna thamkhraba asobo city sing mapung faba makhogi makhara thamnabigi oithokpa yabadu leitabana ti haina maknasu makhataki masida kom thokadaba haibabu lalak adudagi misam lakthoknabigi sijinaba mafam sing aduni haina Peskov na haiki misam sing sibigi maraladu aikhoigi leibakta thangjinana bu hotnabaduna asobo Ukraine city sing de attack ama tahunanaba US amasum European Union solution singna Russia ra sakhu pi tharakpagum tawi haina sumana makhataki amarom da Ukraine separatist Donetsk region sa tharakpa attack yamdrabada mioi tarakatruk sikre lana si woroisin puraknaba wari sanagadabani mangoina attack adu sa tharakhibani suhairi amasum nongpok thangba Ukraine Russia na ngaklopiba separatist rebel official singna phongdokpada kapta khraba Ukraine gi missile amadagi paithorakpa mase singna city dugi mamai da tarakpada miyoi taragani thu hena sikhi amasu atai kya sokhi region adugi masana semjaba health ministry aduna asiba taraga taruki record tawre aduga atopa kungo humdoi sokle hai khenasu pausna makhatana su phongdorakli makasa tarak poina masum loishilak poina atopa pawmana Russia gi missile attack na Ukraine gi conflict na toga naksinan kre Kiev na foreign gi missionary sing recruit tawba left kre sohari numaizu numita Russia na Poland gi border dagi missile khra damak lap na lebe Ukraine gi military base amada sathiraba missile attack ama satharakhibaga loinana Ukraine gi conflict asi mamangda thengna khidriba mongda NATO gi territory ga naksin hali haina politico ki report na hairi nomaizu numiki angan bada pangthukiba attack aduda miyoi mapan sikhi masumatai yankhai ga tarina so apanangki Ukraine gi defense minister gi matungin attack adu Poland gi border dagi mile tararom damak lapna leiba awang sup thangba Lviv based of international security force peacekeeping and security the target tawduna sathrakhibani minister Oleksiy Reznikov na Twitter post ma dahai Russia na Lviv ka nakna na leiba international center for peacekeeping and security the attack satakre mabhamaduda foreign instructor sing thabak tawribani attack adugi victim singi paw verify tawri masi EU NATO border gi manakta leiba peace and security da satharakpa anawu attack ni Russian singi action asi thingna ba lokhat pam tokpa khongtang lakhot kadabani khwaidi gi maru oibadi air space sing thingjin bani hainisu paus na makhatana su phongdorakli aduga hauji koina di myam paus matang sa lusinjarage amasum pathoksa gi bile soi ki plan ki bi yaurs myam nanga figani matam gi ba maru oibi paus myam da lepa leitan update pizara kainisu channel sigi mekeri gi myam na thamjari and thank you